Mamang Zahika January Kuntrada Kuki Kutlai Paiba Singna Kadangband Chingda Landarakpada AROIBA MEEKUP PHAOBA LANTHENGNARAMLAGA MAREIBAK MAPHURUP KIDAMAK THAWAI na PONTHA PIKHRABA ARAMBAI TENGGOL UNIT 19 ki TENGGOLOI ATHOUBA MAICHAEL AMADI ATHOUBA KHABA ani LEIROL CHANKHIBAGI Kumon Thouram Ngasi Kadangband Chingkhong Da Leiba Athouba Shing Ningshing Phura Da Pangthokhre ARAMBAI TENGGOL UNIT 19 na Athouba ani asigi imung manunggi miyoi singa loinana silaga pangthokhiba thoram aduda miyamna Athouba Shing asigi mafamda haikal lekat tamduna ikai khumnaba utpaga loinana Athouba ani asigi mingda u chara suthaki thoram aduda ARAMBAI TENGGOL UNIT 19 ki commander Thouram Ngasi haikat lekat tamlaba matung TENGGOLOI singna minute ani tumina leptuna awaba phongdokhi thoram aduga mari leinana ARAMBAI TENGGOL UNIT 19 ki commander Thouram na hai Athouba ani asne hinglingai da mama Leiba ki damak hotnaramba punamang adu ngasigi mirol amadi tungda lakadaba mirol singna ningsing tuna adumak lehoragani masagi haiba pumnamak thadoklaga MAREIBAK MAPHURUP ki damak numit aduda makhoi anina lan Chatminakhiba TENGGOLOI kayagi thawai kalamlaga KUKI KHUTLAI PAIBA Shing aduga AROIBA MEEKUP PHAOBA LANTHENGNARAMI makhoi anigi thawna MAREIBAK MAPHURUP nungsijabagi ihul amadi thawaina PONTHA katkhiba adu lemna mangloi numit asna lakpada Athouba anibu ningsingduna makhoi anigi mafamda ARAMBAI TENGGOL na awang bathakta ikai khumnaba utli haina sumakna makhatana phongdokhe HAUKIBA CHAHI 2024 January date 30 China Nyatina Leigidrava Akoi Athouba ni MAICHAEL AMADI KHABAGI Asi LEIROL Chanba numit oidini ngasi je Leigidaba numit to ada akoina angamba si Leigidaba numit siga mari leinana koi laisu thaba moibu ningsingba numit oina koi ama uni 18 ARAMBAI TENGGOL pulamagna siga haira lainung thaba kotpa sathari ado akoi MAICHAEL dagi haijaning badi Leigidaba ina ani se TENGGOLOI ani si khak leigide na koi mi paina ningai leite but lakadaba tawkadaba makha taba yam leiri koi lan lepa leite leitabnina hojik makha tabada hawakadaba koi punjanba koi metai koi group leiriba nam selection manana sab manana usi channel leimina si hai tari sab manana legion manana pulap lemina bam darkha tai masoi masoi tari ba huje koi sinau leiriba mayam habdi organization leirinam amatta oina lepna bai dawta akoi ARAMBAI TENGGOL na mangin thana chenjari